ꯑꯃꯁꯤꯅ ꯃꯁꯪ ꯀꯛꯄ ꯇꯝꯕ ꯑꯃꯁꯤꯗ ꯑꯗꯨꯗ ꯐꯖ ꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯃꯔꯨ ꯀꯣꯛꯊꯣꯛꯅꯦ ꯃꯥꯏꯁꯨ ꯇꯨ ꯑꯣꯏꯅ ꯁꯝ ꯀꯛꯄꯩ ꯑꯣꯖꯥꯅꯦ ꯁꯤꯅ ꯑꯅꯤꯁꯦ ꯖꯨꯔꯥꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯟꯗꯤ ꯕꯤꯡꯒꯤ ꯊꯣꯉꯥꯛꯄꯗꯨ ꯈꯪꯕ꯭ꯔꯥ ꯁꯣꯔꯥꯔꯦꯟ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯝꯇ ꯇꯧꯔꯛꯑꯣꯗꯅ ꯁꯣꯔꯥꯔꯦꯟ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯝꯇ ꯁꯛꯂꯣ ꯁꯣꯔꯥꯔꯦꯟ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦꯗ꯭ꯔꯣ ꯑꯗꯨꯝꯇ ꯁꯛꯂꯧꯗꯅ ꯁꯣꯔꯥꯔꯦꯟ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯅꯣꯡꯊꯥꯡꯁꯨ ꯈꯥꯛꯂꯦ ꯍꯣ ꯀ ꯌꯥꯎꯗꯥꯏꯅꯦ ꯃꯌꯥꯡ ꯃꯌꯥꯝꯁꯦ ꯑꯁꯤꯒꯤ ꯄꯣꯜ ꯑꯋꯥꯡꯕꯁꯦ ꯑꯁꯤ ꯏꯟꯊꯨꯗꯨꯅꯦ ꯃꯣꯏꯗ ꯏꯟꯊꯨꯔꯦꯕ ꯇꯩꯀꯣ ꯁꯤꯁꯦ ꯃꯤꯟꯊꯨꯔꯛꯏꯁꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯏꯟꯊꯨ ꯂꯩꯔꯝꯃ ꯃꯩ ꯅꯨꯡꯗꯥꯡꯗ ꯍꯤꯡꯉꯣꯏ ꯊꯕꯛ ꯁꯨꯕ ꯇꯥꯔꯦ ꯁꯤꯗ ꯈꯜꯂꯝꯕ ꯃꯌꯥꯝ ꯂꯣꯏ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯀꯣꯛꯁꯤ ꯌꯦꯡꯉꯣ ꯅꯩ ꯀꯣꯛꯅꯦꯕ ꯃꯔꯤ ꯃꯔꯥꯡꯁꯦ ꯁꯤꯗ ꯇꯨꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗꯩꯁꯦ ꯄꯨꯂꯤꯒ ꯇꯧꯔꯦꯅ ꯑꯗꯨꯗꯩꯗ ꯈꯔ ꯇꯞꯅ ꯊꯥꯗꯩ ꯑꯔꯨꯝꯕꯗꯨ ꯆꯤꯡꯈꯠꯅꯕ ꯂꯥꯏꯟ ꯊꯨꯈꯤꯕ ꯄꯣꯟꯗꯣ ꯕꯣꯝ ꯐꯖꯔꯦ ꯁꯤꯗꯩꯗ ꯃꯔꯤ ꯄꯨꯔꯦ ꯄꯣꯟ ꯃꯔꯤꯅꯦ ꯌꯨꯡꯉꯤꯁꯦ ꯑꯗꯨꯒ ꯄꯣꯟ ꯃꯔꯤ ꯁꯨꯝꯕ ꯄꯣꯟ 9 ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ 4 ꯑꯃ ꯌꯨꯡꯉꯦꯗ ꯑꯗꯨꯒ ꯑꯣꯏꯅ ꯇꯣꯛ ꯄꯨꯈ꯭ꯔꯦꯕ ꯍꯥꯡ ꯌꯥꯎꯅ ꯃꯣꯏ ꯔꯥꯎꯇꯤ ꯃꯌꯥꯝꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯅꯦ ꯑꯩꯈꯣꯏꯁꯨ ꯁꯤꯅ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝ ꯍꯥꯄꯨ ꯁꯨꯕ ꯍꯧꯔꯦ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯦ ꯍꯥꯄꯨ ꯆꯨꯁꯟꯕ ꯍꯧꯔꯦ ꯍꯥꯏꯗꯤꯀꯣ ꯀꯦꯅꯤ ꯅꯥꯅꯤ ꯈꯪꯈ꯭ꯔꯦꯕ ꯑꯗꯣ ꯄꯣꯠ ꯆꯩꯁꯨ ꯂꯣꯏꯁꯟꯕ ꯍꯧꯔꯛꯀꯗꯧꯔꯦ ꯄꯦꯛ ꯇꯧꯁꯟꯕ ꯍꯧꯔꯦ ꯑꯩꯗꯤ ꯄꯦꯛ ꯇꯧꯕ ꯍꯧꯔꯦ ꯀꯥꯡꯒꯟ ꯅꯨꯡꯒꯜ ꯂꯣꯏ ꯁꯤꯗꯣꯛꯑꯗꯕꯅꯤ ꯁꯔꯨꯛ ꯁꯤꯗꯣꯛꯄ ꯍꯧꯔꯦꯕꯀꯣ ꯑꯗꯩ ꯃꯣꯏ ꯁꯤꯗꯣꯛꯇꯦ ꯅꯣꯏ ꯁꯤꯗꯣꯛꯈꯤꯔꯣꯏꯗ꯭ꯔꯣ ꯑꯁ ꯁꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯂꯣꯏ ꯁꯤꯗꯣꯛꯇꯣꯏꯅꯦꯕ ꯑꯃꯨꯛꯀꯣ ꯑꯗꯨꯒ ꯁꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯐꯤꯔꯣꯟ ꯅꯨꯡꯉꯣꯟꯗꯤ ꯀꯩꯗꯤ ꯄꯦꯛ ꯂꯣꯏ ꯇꯧꯗꯣꯏꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤ ꯖꯒꯥꯁꯦ ꯁꯔꯀꯁꯇ ꯂꯩꯕꯒꯤ ꯑꯃꯨꯛ ꯀꯦꯝ ꯍꯣꯡꯕ ꯀꯥꯟꯗꯀꯣ ꯄꯣꯠ ꯆꯩꯁꯦ ꯄꯨꯂꯞ ꯌꯣꯝꯕ ꯆꯠꯇꯣꯏꯅꯦꯕ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯦ ꯑꯗꯣ ꯃꯄꯥꯟꯁꯤꯗꯤ ꯂꯣꯏꯔꯦ ꯋꯥꯡ ꯍꯥꯡꯈ꯭ꯔꯦ ꯃꯄꯥꯟꯁꯤꯗꯤ ꯑꯀꯣꯏꯕꯁꯦ ꯂꯣꯏ ꯁꯤꯗꯣꯛꯄ ꯂꯣꯏꯔꯦꯕ ꯄꯥꯛꯄ ꯂꯝꯄꯥꯛꯁꯦ ꯁꯤꯗꯩꯁꯤꯗꯅꯦꯕ ꯑꯗꯨꯅ ꯂꯩꯔꯦ ꯃꯣꯏꯅ ꯀꯦꯝ ꯈꯜꯂ ꯂꯩꯔꯝꯃꯤꯁꯦ ꯑꯀꯣꯏꯕꯁꯦ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯟꯕ ꯍꯧꯔꯦ ꯄꯣꯠ ꯆꯩ ꯌꯣꯝꯁꯤꯟꯕ ꯍꯧꯔꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯠꯇꯧꯕ ꯃꯥꯜꯂꯦ ꯉꯁꯤꯁꯦ ꯃꯩ ꯅꯨꯡ ꯀꯩꯀꯣ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯃꯁꯤꯅ ꯃꯁꯪ ꯀꯛꯄ ꯇꯝꯕ ꯑꯃꯁꯤꯗ ꯑꯗꯨꯗ ꯐꯖ ꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯃꯔꯨ ꯀꯣꯛꯊꯣꯛꯅꯦ ꯃꯥꯏꯁꯨ ꯇꯨ ꯑꯣꯏꯅ ꯁꯝ ꯀꯛꯄꯩ ꯑꯣꯖꯥꯅꯦ ꯁꯤꯅ ꯀꯣꯛꯄ ꯅꯨꯡꯉꯥꯏꯇꯦꯅ ꯃꯥꯁꯨ ꯀꯣꯛꯁꯜꯂꯛꯏꯖꯥꯠꯅꯦ ꯅꯥꯀꯟꯗꯒꯤ ꯍꯣꯔꯦꯟꯗꯤ ꯃꯔꯨ ꯀꯣꯛꯄ ꯑꯅꯤ ꯆꯠꯃꯤꯟꯅꯔꯅꯤ ꯐꯦꯟꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯐꯦꯟꯁꯦ ꯄꯩꯖꯥꯛꯇꯒꯤ ꯀꯣ ꯀꯔꯅꯥꯇꯀꯥ ꯌꯧꯔꯛꯑꯦ ꯀꯔꯅꯥꯇꯀꯥꯗꯒꯤ ꯀꯔꯤ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯦ ꯒꯨꯖꯔꯥꯠꯂꯣꯝꯗꯅꯦ ꯑꯗꯨ ꯌꯧꯗꯣꯔꯦ ꯑꯃꯨꯛ ꯁꯤ ꯐꯦꯟꯁꯦ ꯂꯥꯁꯇ ꯃꯅꯤꯄꯨꯔ ꯌꯧꯗꯣꯔꯝꯃꯤ ꯁꯤ ꯐꯦꯟꯁꯦ ꯃꯊꯪꯒꯤ ꯑꯃꯗꯗꯤ ꯐꯦꯟꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯅꯦꯕ ꯍꯥꯏꯗꯤ ꯁꯤꯗꯣꯛꯄ ꯁꯥꯗꯣꯛꯄ ꯍꯧꯗ꯭ꯔꯤꯉꯩꯗ ꯄꯣꯠ ꯆꯩ ꯑꯩꯈꯣꯏꯁꯦ ꯄꯣꯠꯁꯦ ꯑꯩ ꯌꯣꯝꯁꯤꯜꯂꯤꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯣ ꯑꯁꯤ ꯃꯔꯨ ꯀꯣꯛꯏꯅꯦꯕ ꯑꯗꯣ ꯃꯣꯏ ꯁꯤꯗꯩꯁꯤꯗ ꯆꯥꯛ ꯊꯣꯡꯉꯤ ꯃꯣꯏ ꯀꯝꯄꯅꯤꯒꯤ ꯃꯣꯏ ꯆꯥꯔꯤ ꯎꯈꯣꯡꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯆꯠꯂꯅꯤ ꯊꯥꯗꯣꯛꯀꯗꯧꯔꯦꯕ ꯁꯤ ꯃꯐꯝꯁꯦ ꯑꯗꯣ ꯑꯁ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕꯅꯦ ꯁꯤ ꯃꯈꯥꯁꯤ ꯎꯈꯥ ꯃꯈꯥꯁꯤꯗꯀꯣ ꯏꯪ ꯂꯥꯎꯔꯒ ꯑꯁꯤꯅ ꯃꯔꯨ ꯀꯣꯛꯄꯒꯤ ꯆꯨꯔꯥꯀꯣꯔꯣꯟꯒꯤ ꯏꯁꯩ ꯁꯛꯏꯔꯥ ꯑꯁꯤꯅ ꯆꯨꯔꯥꯀꯣꯔꯣꯟꯒꯤ ꯏꯁꯩ ꯁꯛꯄ ꯁꯤꯡꯒꯔꯅꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯁꯨ ꯄꯥꯈꯪꯒꯨꯝꯕ ꯃꯔꯨ ꯀꯣꯛꯄ ꯂꯩꯗꯥꯏꯅꯦꯀꯣ ꯑꯗꯨꯝꯕꯒꯤ ꯑꯗꯨꯝ ꯑꯩ ꯏꯅꯥꯎꯒꯤ ꯑꯗꯨꯝ ꯅꯦꯛꯄ ꯌꯥꯅꯤ ꯑꯗꯒꯤ ꯁꯤꯁꯨ ꯁꯝ ꯀꯛꯄ ꯐꯩꯅꯤ ꯃꯥꯅ ꯑꯗꯨꯝ ꯃꯥ ꯏꯁꯩ ꯑꯗꯨꯝ ꯁꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯅꯤꯁꯦ ꯖꯨꯔꯥꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯟꯗꯤ ꯕꯤꯡꯒꯤ ꯊꯣꯉꯥꯛꯄꯗꯨ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯤ ꯃꯣꯏꯗ ꯑꯣꯏ ꯏꯁꯩ ꯑꯃ ꯁꯛꯆꯜꯂꯛꯑꯣꯗꯅ ꯑꯗꯣ ꯄꯛꯆꯅꯕ ꯁꯣꯔꯥꯔꯦꯟ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯝꯇ ꯇꯧꯔꯛꯑꯣꯗꯅ ꯁꯣꯔꯥꯔꯦꯟ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯝꯇ ꯁꯛꯂꯣ ꯁꯣꯔꯥꯔꯦꯟ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦꯗ꯭ꯔꯣ ꯑꯗꯨꯝꯇ ꯁꯛꯂꯧꯗꯅ ꯁꯣꯔꯥꯔꯦꯟ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯅꯣꯡꯊꯥꯡꯁꯨ ꯈꯥꯛꯂꯦ ꯍꯣ ꯀ ꯌꯥꯎꯗꯥꯏꯅꯦ ꯑꯗꯨꯗꯣ ꯉꯥ ꯁꯝ ꯀꯛꯄ ꯃꯤꯅ ꯁꯛꯄ ꯍꯦꯟꯅ ꯃꯥꯟꯕꯅꯦ ꯑꯝꯇ ꯁꯛꯂꯣ ꯑꯝꯇ ꯅꯪ ꯁꯛꯇ ꯌꯥꯗ꯭ꯔꯦ ꯏꯁꯩꯗꯣ ꯑꯝꯇ ꯁꯛꯂꯣ ꯑꯝꯇ ꯁꯝꯁꯨ ꯀꯛꯏ ꯌꯥꯗꯦ ꯍꯟꯗꯛꯀꯤ 2025 ꯂꯣꯏꯔꯝꯗꯥꯏꯒꯤ ꯂꯨꯛꯁ ꯑꯅꯧꯕꯅꯤ ꯂꯨꯛꯁ ꯑꯅꯧꯕ ꯃꯔꯨ ꯀꯣꯛꯂꯣꯏ ꯃꯅꯤꯄꯨꯔꯤ ꯏꯁꯩ ꯁꯛꯂꯛꯑꯣꯗꯅ ꯅꯪꯀꯣ ꯑꯩ ꯃꯅꯤꯄꯨꯔꯤ ꯅꯠꯇꯦ ꯅꯥꯒꯥꯂꯦꯟꯗꯩꯔꯥ ꯅꯥꯒꯥ ꯁꯤꯃꯥꯗꯒꯤ ꯑꯩꯁꯨ ꯈꯪꯗꯦ ꯃꯔꯨ ꯀꯣꯛꯄ ꯍꯧꯔꯒ ꯀꯥꯛꯇꯤ ꯂꯩꯕ ꯀꯥꯛꯇꯤꯗꯨꯗ ꯃꯃꯩꯒꯗꯣ ꯑꯣꯏꯅ
ꯁ꯭ꯋꯥꯔ ꯕꯦꯂꯦꯟꯁ ꯍꯥꯏꯕꯗꯨꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥ ꯍꯤꯞꯄꯒ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯅꯦꯕ ꯁꯤꯁꯦ ꯇꯥꯁꯦ ꯑꯃꯨꯛ ꯁꯤꯗꯣꯛꯀꯗꯣꯏꯅꯦ ꯇꯥꯁꯦ ꯂꯣꯏ ꯁꯤꯗꯣꯛꯑꯒ ꯑꯃꯨꯛ ꯄꯨꯗꯣꯏꯅꯦ ꯃꯌꯥꯝꯀꯣ ꯇꯥꯁꯦ ꯑꯃꯨꯛ ꯁꯤꯗꯣꯛꯀꯦ ꯑꯩꯈꯣꯏꯒꯤ ꯁꯝꯁꯦ ꯀꯛꯄ ꯌꯥꯕ ꯀꯛ ꯂꯣꯏꯔꯒ ꯕ꯭ꯂꯦꯗ ꯑꯃꯨꯛ ꯐꯥꯜꯂ ꯑꯃꯨꯛ ꯁꯦꯝꯕꯗꯣ ꯑꯝꯇ ꯌꯦꯡꯈꯠꯂꯣ ꯌꯦꯡꯒꯦꯅꯦ ꯑꯝꯇ ꯌꯦꯡꯈꯠꯂꯣ ꯌꯦꯡꯒꯦꯃꯦ ꯌꯥꯗ꯭ꯔꯦ ꯅꯥ ꯅꯪ ꯃꯤ ꯃꯥꯟꯗ꯭ꯔꯦ ꯅꯥꯕ ꯑꯁꯦꯡ ꯅꯥ ꯅꯪ ꯃꯤ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯗꯤ ꯂꯨꯒ ꯀꯣꯛꯊꯣꯛꯑꯃꯤꯅ ꯍꯥ ꯂꯨ ꯅꯥꯟ ꯀꯣꯛꯊꯣꯛꯑꯦ ꯑꯅꯤ ꯑꯃꯁꯤꯁꯨ ꯃꯔꯨꯗꯤ ꯀꯣꯛꯇ꯭ꯔꯦ ꯀꯥꯕꯣꯛ ꯁꯥꯕꯣꯛ ꯀꯣꯛꯈ꯭ꯔꯦ ꯑꯅꯤꯁꯤ ꯃꯇꯝ ꯂꯦꯟꯕ ꯋꯥꯔꯤ ꯀꯣꯛꯊꯣꯛꯑꯣꯔꯦ ꯄꯣꯠ ꯆꯩ ꯌꯣꯝꯁꯤꯟꯕ ꯂꯣꯏꯔꯦ ꯌꯣꯝꯁꯤꯟꯕ ꯂꯣꯏꯔꯦ ꯃꯥꯏ ꯌꯣꯝꯁꯤꯟꯕ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯁꯤ ꯐꯃꯨꯡ ꯈꯤꯇꯪ ꯍꯥꯏꯒꯠꯂ ꯂꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯗ ꯋꯥꯡ ꯍꯥꯡꯉꯦ ꯖꯒꯥꯁꯦ ꯋꯥꯡ ꯍꯥꯡꯉꯦ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤꯁꯦ ꯈꯔ ꯂꯣꯏꯁꯟꯒꯦꯅ ꯆꯪꯉꯒ ꯑꯂꯨꯁꯦ ꯄꯨꯕ ꯋꯥꯅꯕꯅꯦꯅ ꯑꯂꯨ ꯀꯥꯡꯍꯧ ꯀꯟꯅ ꯉꯧꯔꯤ ꯑꯂꯨ ꯉꯧꯊꯣꯛꯑ ꯆꯥ ꯆꯠꯀꯅꯤ ꯍꯥꯏꯔꯤꯁꯦ ꯑꯂꯨꯅꯦꯕ ꯉꯧꯔꯤꯁꯦ ꯍꯥꯡꯗꯣꯛ ꯌꯦꯡꯒꯦ ꯑꯂꯨꯗꯣ ꯌꯦꯡꯒꯦ ꯃꯤ ꯑꯂꯨ ꯀꯥꯡꯍꯧ ꯀꯟꯅ ꯉꯧꯔꯤ ꯑꯂꯨ ꯀꯦꯖꯤ ꯑꯃꯨꯛ ꯆꯥꯡ ꯉꯧꯈ꯭ꯔꯦ ꯍꯥꯏꯁꯦ ꯈꯥꯡꯗꯥꯁꯤꯗ ꯑꯂꯨ ꯈꯔꯒ ꯌꯥꯎꯔꯤ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯉꯧ ꯌꯥꯔꯦ ꯉꯔꯥꯡ ꯑꯂꯨ ꯀꯦꯖꯤ 3 ꯂꯧꯁꯤꯜꯂꯛꯄꯅꯦꯕ ꯄꯨꯕ ꯋꯥꯅꯅꯦꯅ ꯉꯧ ꯆꯥꯊꯣꯛꯀꯅꯤ ꯍꯥꯏꯔꯤ ꯆꯪꯈ꯭ꯔ ꯑꯂꯨ ꯉꯧꯕ ꯑꯗꯨꯁꯤꯅ ꯂꯪꯈꯠꯂꯦ ꯌꯥꯗ꯭ꯔꯦ ꯑꯩꯁꯨ ꯂꯣꯏ ꯀꯣꯛꯊꯣꯛꯑꯝꯅꯦ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨ ꯄꯣꯡ ꯍꯥꯡꯉꯦ ꯍꯥ ꯑꯗꯨ ꯆꯠꯂꯅꯦꯕ ꯍꯣꯔꯦꯟ ꯄꯨꯡ 2 ꯑꯗꯥꯏ ꯆꯠꯂꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯂꯩꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯇꯥꯔꯦ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯕ ꯆꯠꯄꯒꯤ ꯃꯈꯥ ꯑꯃꯨꯛ ꯆꯪꯗꯨꯅ ꯍꯌꯦꯡ ꯊꯥꯒꯠꯂꯛꯑꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯍꯥꯏꯅꯔꯁꯦ ꯕꯥꯏ ꯕꯥꯏ